Lamdam asida tangdu leitaba phivam purakkadabani haiba demand touraduna Sidri Phaoba Chara henbagi khongjang changshilliba Transgender Activist Malem Thongam ngasi Khwairamband gi Shamu Makhong Chara henbagi khongjang ngaihak changshillure Tungda City Police ki personnel Singna JN Hospital da puraga chatkhi ngasi nungthil pung ahum khara helakpa adwaida Transgender Activist Malem Thongam Khwairamband kaithel da Chara henbagi khongjang changsinnabagi damak Khwairamband gi Shamu Makhong da lakhi mafam aduda hana da ngairaga leiramba Khwairamband kaithel gi ima khana mahakpu taram okay Tungda Shamu Makhong da Chara henbagi khongjang changsinba hokhe Chara henbagi khongjang adu changsinba hawrakpaga ikan kanadana mafam aduda duty tawriba City Police ki nupi personnel singna mahakpo autoriso amada haptuna Jennings Hospital da Pukhre Jennings Hospital da pudringai mangoinana Malem Thongam na pawmisingda hai ngasi ase International Women's Day oijarabaso lamdam asigi ima singna lauraga lakhiba kholaw lenga asina tabide ima singna tha tara hena lambida hingyade liba ase Manipura tangdu leitaba purakna bani Women's Day gi numit asida phajaba wahai wata sizinaduna paujal pibagi mahut ima singi apamba thabak da onthokpana achumba khongthang oigade lamdam asigi nupi khunai gi apamba da thabak tawpiyo loinana Manipura tangdu leitaba phivam puraknabagi pandamda ima singi mateng lauraga makha tana Chara henbagi khongjang changsinkhigani haina Malem Thongam namang khata khe Ima singna matam sangna da gitalak patha tara hena sorok ta hing yare ga lai rakli ba se akhoi lamdam se tangdu leitaba ma poro haidana lai rakli bani aduna ngasi International Women Day na lakpada ate atai phajaba chimbal thongki paujel bibi bagi mahuta ima singna pamjari ba se thabak to onthok piyo akhoi santi pa me International Women Day haiba se karino haba munna naina biraga Manipur gi nupi miyam gi interest ngasi paliba laingaksna thabak tawbiyo habese ai haichaningi siga loina na Manipurda santi hanjalaktri phawba ima singki mateng laujare harakanda ai ki hunger strike ki khongjang adum makha dana changsinkhigani haiba wafam sai thamjari